Madurai Engineering College amada pangthokpa thoramda Tamil Nadu gi Governor R.N. Ravina wa ngangbada mamangaida leiramba kamba Ramainam iramba saknairaba aiba mabu thagatuna mahakpu ningsingbo oina mairoi singda Jai Sri Ram Sollu Hairubadagi asoba wathok ama oikre haina agency dagi fangba paw amana khangalakli paw asina makha taraduna hai mahailoi sangda lining laison pusinduna mairoi singbo lana lamjingnaba honariba karigino Governor asi RSS amadi BJP gi wangangloi oirabra asigumba sanabi sandongnaba honariba karigino haiki Myanmar akanba mongda yuar hakibaduna maram moiraga awaba taraba singi mateng pangnaba sijinnariba Indian Airforce ki C-130J aircraft Myanmar da GPS spoofing haina khangnaba cyber attack torakhre haina agency dagi fangba paw amana khangalakli paw asina makha taraduna hai GPS spoofing cyber attack atuda aircraft atugi real time coordinate sendok sadokhibaga loinana aircraft asigi navigation system da akaiba lakhanduna system adu mathong maram khangandana lana lamjingnaba honakibani adubu Air Force ki pilot sing aduna khudakta internal navigation system hongdoktuna asoi angam yaudana plane adu paikhanaba honaki hauzik fawada Myanmar laibakta blanket sana thaknaba amadi hidak langthakna singba metric ton satruka kunga mangagi polam sing Myanmar da mateng oina pangkre haina paw asina makatari Awang nongpog lamdamda leiriba highway sing yauna leibak asigi highway sing United States US ki highway sing ga sangdamnaba yanaba Bharat lengangna lakadoriba sahi ani sida lupa crore lakh tara henbagi senfam thadagadori haina Union Road Transport and Highway Minister Nitin Gadkari na phongdokre Union Road Transport and Highway Minister na makata na phongdokibada lambi tong saukanaba honagadoriba sida awang nongpog lamdamda ahenba minyeng thamgadori masida sing amadi border area sing su yauri Bharat asi saukhatpada awang nongpok lamdam sing yautaba yade haibasi Prime Minister Narendra Modi midyeng makhada saukhatpagi lambida ahenba khongthang paikhalakpa oigani thajai hainasu Union Minister asina makhatana phongdokhi Wakaf property thamoi singna sijinnaram labadi Muslim naha singna tayar fort libasi folam loi haina Prime Minister Narendra Modi na phongdokiba wafam madugi mayokta opposition party ki luching basingna pendaba phongdok narakre haina NDTV ki report amana khangalakle report asina makha taraduna hai wafam asi Prime Minister Narendra Modi na Haryana gi Hisar airport sangabagi thoramda phongdokibani Prime Minister na makha tana phongdokibada wakaf ki property sing asidagi land mafia sing khaktana kanaba ayamba phangduna leire dalit amadi atai sotaraba furup sing amadi lukrabi sing na phangjagadaba lam sing adu mafia sing asina lut tawduna leire wakaf law amend tawkiba asina khodong saraba sing ko kanba soidana ngamlagani haina su phongdokki Prime Minister Narendra Modi na phongdokiba wafam adu react tawraduna Hyderabad ki Lok Sabha ki MP Asaduddin Owaisi na mahaki social media platform X ta thagalakiba post amada phongdokibada BJP ki ideological parent oriba Rashtriya Swayam Sevak Sangha RSS na makoi ki ideological amasung resource sing ado leibag asigi yaifanaba sijinnaram labadi ngasi oriba fiba masi oiramloi haina phongdokibaga loinana Hindu amadi Musalman lairaba singi damakta haukiba sahi taraga matoi asida Prime Minister Narendra Modi na kari karamba masak topa thabak tawkrabagi haina su pahang hanglakli Churachandpur district ke Churachandpur police station ke manung sanba Zelmon village da saramba village volunteers sing ke temporary training camp ama security force sing na thugaiduna mangan kre hairi Security force sing matau ningtina taunaba kuki militant sing ga sanariba su agreement handokpa kuki militant sing na ain kaina sajaliba structure barricade bunker sing thugainaba amadi kuki militant sing ki kulai thadoknaba lengak ta taksin kre haina Eastern Liangmai Naga Chief Association ELNC na thadorokpa serol amana khangalakli serol asina makha taraduna hai thasigi tang manga da konsakul da satakiba attack ta victim moiraba singi achumba wild phanganbaga loinana Senaba mioi singi matakta ain yoiba sat saba sairak piba yelhomi naga singi punsi amadi lantum ngaknaba naga tariba mafam singda police outpost sing hangdokpiyo hainasu serol aduda palle
Tengnopal District ki More Police Station ki manung sanba Mampi Village ki masagi sahi kuntraga truk suraba Khaiminlen Lufo amadi More Ward number 9 ki masagi sahi nifu suraba Boipu Gangte Hairuba miyoy ani asina More da laiba mi lainadaba yumsingdagi CGI seat huralamagi dama Border Security Force BSF na fagat haidi Security Force na farba miyoy ani ado Tengnopal Police Station da kusinak haina Manipur Police Control Room na thadorok siro lamana kangalakli Tamenglong District ki Kaimai Police Station ki manung sanba Tedbung Village ta security ki apunba combined team amana thiba humba ki thabak sa thabada soft case anida haplamba gram humpu tarata ki marpurom oigadaba heroin powder recover tawba ngamkhre haidi Imphal West District ki Imphal Police Station ki manung sanba North AOC dagi brown heroin kilogram ama khara henbaga konana miyoy ama police na fagat pangamkre police na farba miyoy adu masagi sahi ni pugamri suraba Kamal Hussein kawi hairi miyoy asidagi mobile phone amaga loinana se sang khara amasu seize tawba ngamkre National Highway 2 da lamdam asigi tangai fadana nongmada sangdraba yadraba posai puduna lakpa gari sahumga kuntra ka mathoi hariba lambi asida apanba yaudana pusalakre Makatana posay pusalakpada kodong tiba thoktana bagidabak singnaningai oiba mapamsingda security force na akan ba section taurang lokat ki Manipur district pumna magta pamdaba thokdok thoktana bagidabak sing amasung tamda puna checkpoint sa mga tarahangana asadawok sing sek top ki tabak sa takre haina Manipur Police Control Room na thadrop siro lamana kangalakli